Friends ma'am hojik Middle East ki oiba khwaidagi update khara lai sine sumai tawbuni akoina ngarang phawda tabada Donald Trump na haikibasi ngarang se ngarang haukiba hing sing asigi haukiba hing sida yamna akanba strike khara Iran gi mafum khara da tawbune duga makhoi Iran gi oina laiba khak island enam leidana adugi island da sumai US na lawsinganena yam threaten kana tawkibne ko adubu hojik lai sina ngasi morning hai tare yamna angan morning da ngasi Trump gi side ti hairisi akoina US na Iran da tawgane haikiba strike to adugi pote khoi cancel tawre adu kaigino hara kanda Iran ga US ga deal da ma sign tawbagi tangka ga lakhre aduna khoi war si makha tana tawro na dumaina Trump gi side hara khre ko adu madi haidi Trump sing nga ke dum wari haidi wasi masi haidi mana de na ko nga ke ngangwani na khale ram kai harak tuna khangde adu hoji phagu ena di mani strike tawgane na ngarang hai khibada adu gi strike tu sunga si taw khidre ko attack taw khidre duga hoji hari sina khoi attack si makha tana tawre duga Iran ga khoi ga understanding ama leinare duga deal ama sign tawnarani yam thuna ina dumaina laeba aduga sigi marak sida sigi hojik Iran ge US ga lanchi tawbasine ba Israel na pamisina ko haidi moji lanchi makha tana tawrakanda Israel di khara tongjaba leiba kaino kanda keno se khoi ge hojik khwaide maru orse Israel na khoi ge lanchi makha tana sum sangthaba pambagi maram sina kaino kanda khoi Israel ge prime minister Netanyahu se ma se corruption gi case ama hojik chenari ba Israel manungda adu ma se court kari ne ba dubo hariba court ki trial se ma se hojik se khoi ge postpone tawraga lei maram di kaino kanda lanchi na maram orakanda case hearing tawba yadabagi postpone tawraga leiyabako aduna kaigumba lanche pura complete lepkhagadi Netanyahu gi case makoktagi ama horaga masi jail changba yabagi chance lei hayeba aduna maram orakanda khoigi Netanyahu gi side tagi Israel gi side tagi de lanche lohenba pamdibako any condition da amara tawraga lanche makha chathaba pameba masi prime minister oina lengdabi leina ba haitare ko aduna adugi potuna ngasai Israel gi side tagi sumam pamdeba haidi Trump na akhoi deal ama sign tawnarane duga Iran de khoi attack tawrane hai hi pose Iran de attack tawrane haramaga tawrorine harakibase asigi posi Netanyahu gi side tagi sumam pamde ba mai lanch makha chathaba pambane ba adubu ngasagi US gi side tagi hari sida kaino hakanda US gi manungda magi pressure mem lai lanchi makha chathaba yadabagi adigi koigi Middle East lariba US gi allied oriba Arab countries mayam se sida sunga sagi Iran na hanjin retaliation attack tawrok pose sina maram orakan US di lanchi dep to sumya yadeba ko aduna maram orakan US si yam kana hanadagi su lanchi lepninga ga leibne ba adubo khoigi Israel dagi pressure piraga dumaina amuk makha resume tawba horomakanda Trump na muka hojik lanchi makha chatharoina dumai lakreba sumai lei hojik ki wena US ki Iran gi hojik amuka santi wena ngasi ahing dagi leikreba aduga nakala moromda hojik lerisina khoi Israel na ngasi ahing se sida Gaza gi mafum khara de air strike tawga mioi khara sibagi pausu lei aduga Lebanon dadi ngasai Israel na Lebanon de attack tawba se sungnem lepteba phaniamna mi ju sire ko aduga attack tawba sida khoi nupi angang yauna micham kya ama sire adugi Hezbollah su dum militant moi Hezbollah militant ju sibagi pausu dum leiba aduna Lebanon gi side di ngasi si yam kana strike tawraga mioi kya sibagi paule aduga Lebanon dagi Hezbollah na muka ngasi Israel gi mafum khara da drone strike tawrakanda IDF ki force khara sibagi pausu leiko aduna US gi Iran gi si lanchi haju phogi ne lepe aduga ngasai gi Israel gi side tare Israel ga Lebanon ga Gaza ga leiri process si haju koga Israel na sunga kai ku ka tawr leiyeba sini ko leiri adagi akoina yamaru warse state of Hormuz sineba kogi US na Iran da lanje to khibagi hay tare ko achoba maram mamana kaino har kanda state of Hormuz singarang na handagi thingba hogrebe Iran na aduna si thinga matung dang sai gi prithvi da leiba country khuting makse sigi petroleum gi product si maman tangkhalak ko ta maduna maram wara kanda mamal du tangabni na sai gi madugi pressure mayam country mayam se America da laiba lanje makha tana chathabi yaroi natraga de ko yamna problem economic problem la ane habadagi adubu ngasi ahing degi amuka ngasi ayuk tagi Trump gi side tagi lanch makha da tawraroi habadagi amuka khigi petroleum product maman ja haigalambado amuk fat haidhagre ba hujise aduni yamna maru oiba mafum amane ba state of Hormuz se haitare adu Iran na pai ba haitare si mafum sina ko aduna hojik leiriba condition je sumain lei aduna economy gi progress ni up down ne ba leiri se petroleum product se amuk he lanch horogana maman wangkhatpa amuka lanch lepagana amuka maman sin nemthaba ko aduna yengse dum Middle East si phaniamna sopya so engrang na handagi dum Iran na retaliation tawbu phaniamna sopre aduga khigi Arab countries mayam da maru oina ko aduna makha ta na su kai ba sigi update kai ka la ko sing do ai mayam da dum share tawjarake